Uchina Nupi Amagi Mitpan Chikthatkhibadagi action Loukhatnaba demand Toukhre. Masa Pangthabadagi Kota Government Hospital Ge Incentive Care Unit ICU da layang sathariba Nupi Amagi Nakal Namagi Mitpan Uchina Chikthatkhibadagi Yumsa Kaisa Numita Rajasthan BJP na hospital adugi mayokta akanba action Loukhatnaba demand Toukhre. Kota Railway Colony da laiba Devendra Singh Tavi kauba miyoy amana thangatkhiba complaint amada mahakki Nupi gi Mitpan da Lairiba sokpa mafam layang liba doctor singna madu usina sikpadagini haibasi yazakhe. BJP gi state chief spokesperson amasung MLA Ramlal Sarmana hospital adubu section de haina mar Sarmana haiki madude government amasung state health department na ana layang gilam asida section de haibasi thogdok asina utle hauzik mathau taribade government na section dabasingge mayokta masak thokpa action lokhatpa adune accident sing thorakpa matamda aikoina tawgadabade madu amukhana thogandanaba hotnaba asini tawigumbasung Kota hospital manungda pokpada ngariba angangsing sikhiba amade haujikna masa pangtharaba Nupi amagi mamitta usina sikpagi thogdok thogliba asina hospital administration da atak aphongnana thausadabagi phibam leire haibasi proof tawjare. Sairaksida thogdok adugi matangda thijinnaba hospital authority na member ahumgi oiba doctor singgi panel ama semkhre. North Korea na nuclear khulai test tongnaba sem sakhre. US President Joe Biden na chaliba chayol asida South Korea da khongchat pangthongnaba thaurang tawrakhiba chairak asida North Korea na nuclear test pangthongnaba thaurang tawre haina official report amagi matungina phongdokle. Japan gi capital Tokyo da US President Joe Biden na khongchat pangthoklaba matung tarakpada South Korea da amuk thunglagadabani haire. US na hokiba chahi kayagi matam asida Asia gi lamdam asida dominate tawduna lakhiba si China na commercial amadi military gi sakti hengalakliba sina maram oiraga tatharakle. Biden na president pham paibadagi ahanbo ina South Korea da khongchat pangthongnaba thaurang asi tawrakhibane. North Korea gi maikaidagi de lan pamba mawong amada akanaring singbagi wafam kaya ama ngangsaktuna laklibane. North Korea gi oina covid sandorokpagi chang asi wangba tarabasu nuclear test pangthongnabagi damak sem sakhre. Makhoina matam saba ngaiduna leiri haina South Korea gi lawmaker amana phongdokle. Marak asida US intelligence na phongdokhiba wafam amada North Korea gi lusingba Kim Jong Un na maram chadana kaihobagi thawong ama oina nuclear khulai gi changyang adu pangthorokpa yana leire. Irai numit ki athengba sarukta US President Joe Biden na South Korea gi capital Seoul da thunglaba yana lei haire. Satellite imagery da uba saktam gi matungina North Korea na tarelak suba oina nuclear changyang adu pangthoklaba yana lei. Handakta North Korea gi maikaidagi Intercontinental Ballistic Missile yauna missile changyang kaya amasu pangthokhrabane. President Biden na South Korea da khongchat pangthoklingai matam asida North Korean nuclear test pangthoklaga malemgi oina mijeng singnaba pamle. Hauji US ke lanmi lising kuntra leiriba South Korea da Biden na khongchat pangthokadoriba asi region asida leiriba US military gi phibam adu adjustment tawnabagi sem saba oina khongchat adu pangthokadabani haire. South Korea gi anuba president Yoon Suk Yeol nasu North Korea ga apaba mari thamba pamle. President Joe Biden na haikibada North Korea gi issue asi lusingba singi marakta unaduna wari sanaraga sangtainaba purakpa ngamloi. North Korea na US President Joe Biden amadi South Korea gi President Yoon gi marakta unaraga madugi oirakpa phalladu kupna yengsilibane. Masigi makhapo na North Korea na ICBM natraga nuclear test adu khongjel yangsilhangadra natraga tapthangadra haibadu lepthokadoribane. South Korea amade Japan ga coordinate tawraga region asida oiragliba security ki phibam kumna monitor tawre. US ki maikaidagi suhaire aroibada tabiriba pumnamakpu thagatjari.